ꯃꯌꯥꯝ ꯃꯣꯔꯅꯤꯡ ꯅꯦꯠ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯅꯠꯇ꯭ꯔꯒꯁꯨ ꯅꯦꯠ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯄꯣꯠꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯊꯣꯛ ꯂꯩꯔꯦ ꯑꯗꯨꯗ ꯉꯔꯥꯡ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯈꯤꯇꯪ ꯑꯩ ꯊꯝꯖꯒꯦ ꯉꯔꯥꯡ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯂꯥꯛꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯊꯧꯗꯣꯛꯁꯦ ꯀꯔꯝꯅ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝꯅꯁꯨ ꯋꯥ ꯂꯣꯏ ꯈꯪꯅꯔꯦ ꯈꯪꯅꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯈꯪꯅꯕꯗꯤ ꯑꯣꯏꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯖꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯈꯪꯅꯕꯗꯨ ꯅꯠꯇꯕ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯍꯟꯖꯅꯕ ꯌꯥꯝ ꯀꯟꯅ ꯒꯣꯚꯔꯟꯃꯦꯟꯅꯁꯨ ꯍꯣꯠꯅꯔꯤ ꯁꯥꯟꯇꯤꯁꯨ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯃꯁꯤꯗ ꯑꯩꯒꯤꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯩꯅꯣꯁꯤꯡꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯤꯇꯪꯁꯨ ꯊꯥꯗꯅꯁꯦꯕ ꯀꯃꯥꯏꯅꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯦꯒꯦꯟꯁꯇ ꯍꯥꯏꯇꯥꯔꯦ ꯐꯣꯔꯁꯁꯤꯡꯒꯤ ꯑꯦꯒꯦꯟꯁꯇ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯒꯦꯔꯥ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯣꯏꯒꯦꯔꯥ ꯋꯥꯠ ꯑꯦꯚꯔ ꯑꯃ ꯑꯣꯏꯔꯁꯅꯨ ꯃꯈꯣꯏꯒꯤ ꯑꯦꯒꯦꯟꯁꯇ ꯌꯥꯝꯅ ꯃꯅꯤꯄꯨꯔꯁꯤꯗ ꯂꯦꯞꯇ ꯂꯩꯇꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯣꯏꯔꯛꯄ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯗꯨ ꯑꯗꯥ ꯁꯦꯠ ꯗꯥꯎꯟ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯄ꯭ꯂꯁ ꯍꯧꯖꯤꯛ ꯀꯣꯇꯨ ꯑꯃꯗꯤ ITLFꯅ ꯃꯣꯏ ꯅꯣꯇꯤꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯑꯃ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤ ꯌꯥꯅꯤꯡꯗꯦꯅ ꯃꯣꯏꯅ ꯌꯥꯅꯤꯡꯗꯦꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯁꯜꯂꯒꯗꯤ ꯑꯩꯈꯣꯏꯒ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯤꯒ ꯃꯥꯟꯅꯔꯒ ꯑꯗꯨꯗꯨ ꯍꯥꯏꯕ ꯃꯥꯟꯗꯣꯏꯅꯦꯕ ꯅꯠꯇꯦꯕ ꯉꯔꯥꯡꯒꯤ ꯏꯟꯁꯤꯗꯦꯟ ꯑꯁꯤ ꯃꯤꯌꯥꯝꯅ ꯇꯁꯦꯡꯅ ꯔꯤꯄꯣꯔꯇꯔ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯔꯤꯀꯣ ꯇꯧꯕꯒꯤ ꯃꯊꯛꯁꯤꯗ ꯑꯩ ꯌꯥꯝꯅ ꯍꯥꯞꯍꯟꯅꯤꯡꯕ ꯑꯩ ꯊꯦꯡꯅꯗꯕꯒꯤꯅꯤ ꯇꯧꯁꯨ ꯇꯧꯔꯝꯕ ꯌꯥꯏ ꯊꯦꯡꯅꯖꯗꯗꯅ ꯑꯩ ꯍꯥꯏꯖꯔꯛꯄꯅꯤ ꯑꯩꯅ ꯌꯥꯝ ꯍꯥꯞꯆꯍꯟꯅꯤꯡꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯦ ꯑꯍꯥꯟꯕꯗ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯨꯀꯤ ꯂꯥꯟꯍꯧꯕꯁꯤꯡꯅ ꯈꯨꯟ ꯉꯥꯛꯄ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯔꯒ ꯂꯩꯕ ꯑꯍꯟ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯑꯍꯟ ꯑꯃꯗ ꯅꯣꯡꯃꯩ ꯑꯃ ꯀꯥꯞꯄꯝꯃꯒ ꯑꯍꯟꯗꯨ ꯃꯈꯨꯠꯇ ꯄꯥꯜꯂꯦ ꯃꯈꯨꯠꯇ ꯄꯥꯟꯕꯗꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯆꯦꯟꯅꯔꯒ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯅꯔꯛꯄꯗꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂ ꯃꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯩꯅ ꯇꯥꯍꯧꯕꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯁ꯭ꯋꯥꯏ ꯑꯣꯏꯒꯗ꯭ꯔꯥ ꯃꯔꯤꯅꯤ ꯃꯉꯥꯅꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯆꯞ ꯆꯥꯕꯤ ꯑꯩ ꯀꯥꯎꯔꯦ ꯃꯗꯨꯗ ꯍꯥꯏꯈꯤꯕ ꯑꯃ ꯂꯩ ꯀꯝꯃꯨꯅꯤꯇꯤ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯥꯀꯟ ꯑꯃꯍꯦꯛꯇꯗꯅ ꯈꯨꯠꯂꯥꯏ ꯊꯥꯔꯛꯄ ꯑꯣꯏꯔꯒꯗꯤ ꯈꯨꯠꯂꯥꯏ ꯊꯥꯕ ꯑꯍꯥꯟꯕ ꯃꯤꯗꯨꯗ ꯁꯨꯠ ꯑꯦꯟ ꯁꯥꯏꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃ ꯇꯧꯅꯤ ꯍꯥꯏꯕ ꯑꯩꯅ ꯅ꯭ꯌꯨꯁ ꯑꯃꯗ ꯀꯩꯅꯣꯝ ꯊꯦꯡꯅꯈꯤ ꯑꯩ ꯁꯕꯖꯦꯛꯇꯤ ꯀꯔꯦꯛꯁꯟ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯁꯣꯏꯔꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯦꯡꯅꯈꯤꯕ ꯑꯃ ꯂꯩ ꯑꯗꯣ ꯃꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦꯅ ꯂꯧꯔꯁꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯅ ꯁꯣꯏꯕ ꯂꯩꯔꯒꯁꯨꯀꯣ ꯂꯥꯎꯊꯣꯛꯈ꯭ꯔꯦꯅ ꯂꯧꯔꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯨꯀꯤ ꯂꯥꯟꯍꯧꯕꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯤꯆꯝ ꯂꯧ ꯎꯔꯒ ꯂꯩꯖꯕ ꯑꯍꯟꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯒ ꯁꯣꯛꯍꯜꯂꯝꯃ ꯃꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯣ ꯄꯥꯡꯊꯣꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯁ ꯈꯔꯅꯕꯨꯗꯤ ꯀ꯭ꯔꯣꯁꯤꯡ ꯐꯥꯌꯔꯤꯡ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯍꯟꯗꯣ ꯂꯩꯈꯤꯗꯕꯅꯦꯗꯤ ꯍꯥꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯀꯨꯀꯤꯁꯤꯡꯅ ꯕ꯭ꯂꯦꯝ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯃꯔꯝ ꯆꯥꯗꯦ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯏꯚꯟ ꯃꯩꯇꯩ ꯃꯔꯛꯇꯁꯨ ꯍꯥꯏꯔꯁꯤ ꯌꯨꯝ ꯌꯥꯝ ꯆꯤꯟꯕ ꯖꯒꯥ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯁꯟꯕꯅꯤ ꯈꯪꯗꯦ ꯕꯣꯝ ꯂꯪꯁꯟꯕꯅꯤ ꯈꯪꯗꯦ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗ ꯕ꯭ꯂꯦꯡ ꯐꯤꯌꯔꯅꯤ ꯈꯪꯗꯦ ꯇꯥꯟꯅꯔ ꯀꯥꯞꯄꯅꯤ ꯈꯪꯗꯦ ꯇꯧꯗꯕ ꯅꯠꯇꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤꯅꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯕꯨ ꯁꯨꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯂꯩꯇꯕ ꯑꯣꯏꯒꯦꯔꯥ ꯋꯥꯠ ꯑꯦꯚꯔ ꯑꯃ ꯑꯣꯏꯖꯁꯅꯨ ꯕꯠ ꯃꯈꯣꯏꯅ ꯀꯥꯞꯄꯤꯗꯨꯗꯤ ꯅꯣꯡꯃꯩꯅꯦꯕ ꯀꯥꯞꯄꯝꯃꯕꯅꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯇꯥꯟꯅꯔ ꯀꯥꯞꯄꯅꯤ ꯀꯥꯞꯄ ꯃꯇꯝꯗ ꯈꯨꯂꯥꯛꯄꯤ ꯑꯃ ꯁꯤꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯕꯠ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯗꯨꯗꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯅꯣꯡꯃꯩ ꯆꯪꯊꯔꯛꯑꯒ ꯀꯥꯞꯄꯛꯑꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨ ꯂꯩꯔꯝꯕ ꯑꯣꯏ ꯂꯩꯔꯝꯗꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯦ ꯁꯤꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇ ꯑꯩ ꯊꯝꯖꯔꯔꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗ ꯅꯨꯄꯤꯗꯣ ꯄꯥꯜꯂꯕꯅꯤꯅ ꯅꯨꯄꯤꯗꯣ ꯀꯅꯥꯅ ꯍꯥꯠꯍꯜꯂꯤꯅꯣ ꯍꯥꯏꯕꯁꯦ ꯄꯣꯏꯟꯅꯦꯕ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯨꯅ ꯍꯦꯛꯇ ꯍꯥꯠꯅꯤꯡꯉꯒ ꯍꯥꯠꯄ ꯑꯣꯏꯔꯝꯃꯣꯏꯕ ꯁꯦꯟꯇ꯭ꯔꯦಲ್ ꯐꯣꯔꯁꯁꯤꯡꯗꯨꯅ ꯍꯦꯛꯇ ꯀꯥꯞꯅꯤꯡꯉꯒ ꯀꯥꯞꯄ ꯑꯣꯏꯔꯝꯃꯣꯏꯕ ꯕꯠ ꯉꯁꯥꯏꯒꯤ ꯀꯨꯀꯤꯁꯤꯡꯗꯨꯅ ꯃꯤꯆꯝꯗꯨꯗ ꯂꯧ ꯎꯔꯒ ꯂꯩꯖꯕ ꯑꯍꯟꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄꯝꯗ꯭ꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦल ꯐꯣꯔꯁꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯗꯨ ꯅꯣꯡꯃꯩ ꯀꯥꯞꯄꯝꯒꯗ꯭ꯔꯕ ꯃꯌꯥꯝ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯑꯩꯅ ꯌꯥꯝꯅ ꯍꯩꯗꯣꯛꯄ ꯌꯥꯕ ꯍꯩꯗꯣꯛꯄ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯕ
ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗ ꯀꯩꯅꯣꯝ ꯆꯠꯈꯤꯒꯗꯕ ꯄꯣꯠꯇꯨꯗꯤ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯈꯟꯗꯕꯤꯌꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯈꯨꯂꯥꯛꯄꯤ ꯑꯃ ꯂꯩꯈꯤꯗꯕꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯂꯥꯟꯍꯧꯕꯁꯤꯡꯗꯨꯅ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯅ ꯃꯤꯆꯝ ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯄꯝꯕꯗꯒꯤ ꯆꯦꯟꯈ꯭ꯔꯒ ꯇꯥꯟꯅꯔ ꯀꯥꯞꯄꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯟꯅꯔ ꯀꯥꯞꯍꯜꯂꯤꯁꯤ ꯀꯅꯥꯅꯅꯣ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯈꯨꯂꯥꯛꯄꯤ ꯁꯤꯔꯤꯗꯣ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯅ ꯁꯤꯍꯟꯕ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯅꯠꯇꯦ ꯀꯣꯛꯀꯤ ꯂꯥꯟꯒꯤ ꯋꯥ ꯅꯠꯇꯦ ꯑꯃꯠꯇ ꯅꯠꯇꯦ ꯕꯠ ꯈꯤꯇꯪ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯑꯌꯥꯝꯕꯗ ꯀꯃꯥꯏꯅ ꯌꯥꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗ CFꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯅꯤ ꯀꯩꯅꯣ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃ ꯁꯤꯔꯦꯅ ꯃꯦꯗꯤꯌꯥ ꯃꯌꯥꯝ ꯑꯃꯗꯤ ꯌꯥꯎꯋꯦꯕ ꯃꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯦꯗꯤꯌꯥꯁꯤꯡꯅꯁꯨ ꯃꯅꯤꯄꯨꯔꯒꯤ PR ꯅꯠꯇ꯭ꯔꯒ ꯆꯠꯅꯔꯤꯕ ꯑꯗꯨ ꯑꯗꯥ ꯃꯩꯇꯩ ꯁꯥꯏꯠꯇꯒꯤꯁꯨ ꯄꯥꯝꯗꯕ ꯃꯌꯥꯝ ꯑꯃ ꯑꯄꯥꯝꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯀꯨꯀꯤꯗꯒꯤꯁꯨ ꯄꯥꯝꯕ ꯀꯣꯡꯒꯥꯏ ꯑꯃ ꯄꯥꯝꯗꯕ ꯀꯣꯡꯒꯥꯏ ꯑꯃꯅꯤ PRꯒꯤ ꯃꯇꯥꯡꯁꯤꯗ ꯃꯨꯁ꯭ꯔꯥꯝ ꯍꯥꯌꯦꯜ ꯑꯩ ꯋꯥꯊꯤꯅ ꯉꯥꯡꯅꯤꯡꯗꯦꯀꯣ ꯁꯤꯒꯤ ꯑꯩꯒꯤ ꯇꯣꯄꯤꯛꯁꯤꯗ ꯌꯥꯝ ꯀꯟꯅꯁꯨ ꯉꯥꯡꯅꯤꯡꯗꯦ ꯉꯥꯡꯉꯒꯗꯤ ꯑꯩ ꯀꯣꯃꯨꯅꯦꯜ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯀꯣ ꯅꯪ ꯄꯥꯡꯒꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯨꯀꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯩꯇꯩ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩ ꯈꯪꯗꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯗ ꯃꯨꯁ꯭ꯔꯥꯝ ꯍꯥꯌꯦꯜ ꯍꯥꯏꯁꯦ ꯀꯔꯤ ꯃꯃꯤꯡꯅꯣꯁꯨ ꯈꯪꯗꯦ ꯀꯔꯝꯕ ꯂꯝꯒꯤ ꯃꯤꯡꯅꯣꯁꯨ ꯈꯪꯗꯦ ꯇꯥꯗ꯭ꯔꯤ ꯅꯌꯥꯗꯨꯗꯅꯦ ꯐꯥꯛꯇꯣꯛꯑꯒ ꯑꯣꯛꯇ ꯊꯥꯒꯗꯕ ꯆꯥꯛ ꯑꯄꯨꯝꯕꯗꯣ ꯅꯌꯥꯗ ꯍꯩꯖꯤꯜꯂꯛꯀꯅꯤ ꯃꯁꯤ ꯏꯌꯥꯝꯕ ꯑꯩ ꯁꯦꯡꯅ ꯀꯔꯝ ꯍꯥꯏꯖꯒꯦ ꯀꯨꯀꯤ ꯁꯤꯡꯅꯕ ꯈꯣꯠꯅꯕ ꯑꯗꯨ ꯑꯗꯥ ꯀꯩꯝ ꯂꯩꯇꯦ ꯃꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯈꯪꯂꯩꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯤ ꯈꯪꯒꯅꯤ ꯈꯪꯍꯟꯕ ꯑꯃꯗꯤ ꯆꯪꯗ꯭ꯔꯣ ꯑꯁꯦꯡꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯁꯦ ꯈꯪꯍꯟꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯑꯃꯠꯇꯅ ꯀꯅꯥꯝꯇꯅ ꯈꯪꯍꯟꯗ꯭ꯔꯦꯕ ꯑꯁꯦꯡꯕꯁꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏꯅꯣ ꯍꯥꯏꯕꯁꯦ ꯀꯨꯀꯤꯅ ꯐꯅ ꯁꯤꯡꯒꯦꯔꯥ ꯁꯤꯡꯉꯣꯏꯒꯦꯔꯥ ꯑꯁꯦꯡꯕꯗꯨꯗꯤ ꯍꯥꯏꯐꯝ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯁꯤꯡꯅꯕꯅꯦꯅ ꯋꯥꯁꯦ ꯍꯥꯏꯗ꯭ꯔꯒꯗꯤ ꯀꯨꯀꯤꯁꯦ ꯁꯤꯡꯈ꯭ꯔꯅꯤꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯃꯩꯇꯩꯅ ꯍꯦꯟꯅ ꯄꯪꯁꯤꯜꯂꯛꯑꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯑꯃꯃꯩ ꯋꯥꯁꯨ ꯅꯠꯇꯦ ꯑꯩ ꯏꯌꯥꯝꯕꯒꯤ ꯀꯩꯅꯣꯁꯤꯗ ꯀꯃꯦꯟꯁꯤꯗ ꯅꯦꯒꯦꯇꯤꯞꯇ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯑꯗꯥꯏ ꯈꯟꯕꯒꯤ ꯋꯥꯁꯨ ꯅꯠꯆꯗꯦ ꯀꯨꯀꯤ ꯂꯥꯟꯍꯧꯕꯁꯤꯡꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯐꯝꯃꯤꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯨꯀꯤꯁꯤꯡꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯇꯧ ꯌꯥꯔꯣꯏꯗꯕ ꯄꯣꯠ ꯑꯃꯅꯤ ꯀꯨꯀꯤ ꯂꯥꯟꯍꯧꯕꯁꯤꯡꯗꯨꯅ ꯃꯤꯆꯝꯗ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯦ ꯃꯣꯏ ꯆꯦꯟꯈ꯭ꯔꯦ ꯆꯦꯟꯈ꯭ꯔ ꯃꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯨꯅ ꯀꯨꯀꯤ ꯇꯥꯟꯅꯔꯒ ꯀꯥꯞꯄꯗ ꯍꯥꯏꯔꯤꯕ ꯃꯤ ꯍꯣꯡꯕ ꯆꯥꯎꯕ ꯑꯗꯨꯗꯤ ꯂꯩꯈꯤꯗꯕ ꯐꯔꯤꯕ꯭ꯔꯥ ꯃꯣꯏꯖꯁꯅꯣꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯇꯔ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗꯤ ꯅꯨꯄꯤ ꯁꯤꯕꯩ ꯃꯇꯥꯡꯗꯨꯅꯦꯕ ꯈꯨꯂꯥꯛꯄꯤ ꯑꯃ ꯁꯤꯈꯤꯕꯩ ꯃꯇꯥꯡꯗꯣ ꯑꯩꯅ ꯄꯣꯏꯟꯠ ꯄꯤꯅꯤꯡꯉꯤꯁꯤꯅ ꯑꯇꯩ ꯀꯩꯝ ꯅꯠꯆꯗꯦꯕ ꯁꯤꯔꯤꯕꯁꯤ ꯀꯔꯝꯅ ꯁꯤꯔꯤꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯥ ꯁꯤꯡꯅꯕꯅꯤ ꯑꯗꯨ ꯁꯤꯡꯅꯕꯅꯤ ꯑꯗꯥ ꯁꯤꯡꯅꯕꯅꯦꯅ ꯑꯗꯣ ꯑꯩ ꯁꯤꯗ ꯍꯥꯏꯅꯤꯡꯉꯦꯕ ꯑꯩꯈꯣই ꯃꯩꯇꯩꯃꯨꯛ ꯄꯪꯕꯗꯤ ꯂꯩꯇꯦꯕ ꯃꯩꯇꯩꯃꯨꯛ ꯄꯪꯕ ꯂꯩꯇꯦ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯄ꯭ꯔꯣꯄꯒꯦꯟꯗꯥꯁꯨ ꯍꯩꯇꯦ ꯋꯥꯖꯥꯎꯅ ꯉꯥꯡꯅꯔꯤꯕ ꯃꯤ ꯑꯃ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯩꯅꯣꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯌꯥꯝꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯦ ꯐꯝꯃꯟꯕꯗꯒꯤ ꯁꯣꯏꯔꯛꯄꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯏꯟꯠ ꯑꯩꯒꯤ ꯉꯥꯡꯊꯣꯔꯛꯏꯕ ꯍꯥꯏꯔꯛꯏꯕ ꯋꯥꯁꯤꯡꯁꯤꯗꯤ ꯑꯩꯁꯨ ꯃꯨꯟꯅ ꯈꯟꯊꯔꯛꯑꯀꯥꯟꯗ 9-10 ꯊꯣꯛꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯈꯜꯂ ꯃꯇꯨꯡꯗ ꯁꯤ ꯋꯥꯁꯦ ꯍꯥꯏꯕ ꯌꯥꯔꯦꯀꯣꯅ ꯈꯜꯂꯒ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯨꯗꯤ ꯑꯩ ꯏꯌꯥꯝꯕꯗ ꯍꯩꯕ ꯅꯠꯆꯗꯦ ꯖꯁ ꯀꯅꯥꯒꯨꯝꯕ XYZ ꯈꯔꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯍꯟꯖꯒꯦ ꯁꯤꯒꯤ ꯃꯦꯟ ꯌꯥꯝ ꯄꯣꯏꯟꯠ ꯑꯣꯏꯕ ꯃꯔꯨꯅꯤ ꯃꯦꯗꯤꯌꯥꯁꯤꯡꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯈꯨꯗꯤꯡꯃꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯔꯥꯡꯒꯤ ꯈꯨꯂꯥꯛꯄꯤ ꯑꯃ ꯂꯩꯈꯤꯗꯕꯗꯣ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯤꯆꯪ ꯆꯪꯁꯤ ꯆꯪꯉꯣꯏꯁꯤ ꯑꯗꯨ ꯑꯗꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯗꯣ ꯑꯩꯈꯣꯏꯗꯤ ꯄꯣꯏꯟꯠ ꯑꯥꯎꯠ ꯇꯧꯔꯒ ꯍꯥꯏꯕ ꯑꯃꯗꯤ ꯆꯪꯉꯦꯕ
Central Force Singduna, Nome Kapam Dagi Maramse, Kuki Militant Singduna, Micham Meitei Micham to Kapam Badagi, Chain Gibadagi, Tanaragat, Katnabada, Hidiba Hongba Chow was a Sibani Habasidi, I meet no Uho Dragasu. Wari do not sing but do not, Toy but Togok do not, Saking at the never. Madam D, Nome Hana Kapame, Matam Punkana Matunda, Hidiba Operation this mina do Ada Mahata Tarpaneva. Adu Targadi. Ako na udoy siya. Central Force sing na thari ba lehidra ba nupido Central Force na hapa nate kapo budi kapo orgasu haran badi kuki haidi ba militant sing duna nebo ay na hiding is aseng mani sida kuki militant sing suda lay ba oigera amada oigera kuki micham sing na pam basuna nate Palm the Pots, I will make sing and bumsang have. I will cram and high never. Was it Hado? Can I get Michael Lamzatan Hyber, Mammy the Kaure? Hide about me do not cookie yoiba agenda, my ama pundur ever. Cookie yoiba agenda, my ama pundu aga, Nangakan, the cookies in the yams, however. My take caressing us cookie the Aduni Adani, higher Mazu Aduni Adani, Adu Matam not ever. Adu di matan ko na thoksa kadaba thabak neba ko na thoksa kadaba thabak tu ko na dum ngang seba huji ko iba plan si da long plan ama khanauraga kai do bi ya du di isa isa na khan bi ya pot tu leire adu miyam da khangan bam leeba ai je miyam da ni ko public ta all public ta nei na huji ngang jari se Huzik Maming to act the cow, Michael Lamzatang, Lamzatang, Michael, and Matasabi Kaure, BJP spokesperson, Youth Ama Weba, Lupaduna Pundoiba, Kuding Maxe, Yana Tabayaba, Mana, video Matiamo Ngarang, Yamba Mana Tabide. Hideba, Yambaduna, Ngang, Huziki Hideba, Nupaduna, Ngangiba Potse. Arca production na Unabadang Pony. 2023 gi 27 28 29 da already ihan hana moi de cookie sing de plan tawra leram mani haiba pose man hari poso ayu thazayeba laira so dumaina 29 da CM hana former CM haitare hojiki hoigi CM biren na tawraga ada keno to no unana ba keno to ba sangal gym sangana ba khona ba tawum tamda moi de already plan to ne changhandre dana changhandre na wathok se de horakhi baneba ado meam na di Third May, the Ulay Beneva. I do a CC post, I Chanzella, Rege. Hidiba, Huziki, Sigi Bangarangi, Matang to the D. Yam now Hanjakatan Condaminacy. Central Force pay the trap potato site of Tangrasi. My taking the pay potato site of Tangrasi, whatever Tangrasi. But Kulak PM Sigi Badudi. Central Force na hat yawn hapanate. The same atom nana hapasunate. The same Nagadi, Cookie militancing do not Meitei Praza, Micham. Low uba nupamada ha no may kapudo maduna maram oiraga Central Force singidi tawda bada ba thabak to na maram oiga hallaga no may kapubani aduna ai thamjau hairagadi akhoi nang khanga da base nganga da base atai kem natte just point da hainaraga wasulu salasi sida ai aduni adani mana aduni mana ngang je taning de toksi ai gi oina di ai Central Force bisang changbai wasu natte but Ngarangi Thoudok to di cookie militant sing do na Huziki Kulak Pido Hadan Bani. The same Nagadi, Moina Maramuraga Sivani. Aduna, cookie sing Yam the Swain Hining is a Nakoina Kankalaga Tamiba Cookie Hidiba Hogi Lanova sing, Cookie Lanova sing, Cookie militant sing, Nakoina Kankalaga, Tung the Nakoigatani Wado is a Simasi de Noida saying Napung Haramge. Hana di una su ay na ukal tarpa matam 1997 1996 matam da su ipong na no may puda na kota na chatta na kota na yam to ba koy thingnarki matam du da ekta dominant toraga mahui ku sira sida torki bangak tani ngasi bawbada ado praja singna sunung sida na dum leira khrabane ado nusida bado noi kira tho daya dum hayo pam da ba potu di ado nokhai tung da khatani wa do si ku ki ari ba
ꯑꯗꯒꯤꯗꯤ ꯖꯣꯃꯤ ꯑꯔꯤꯕ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯅꯈꯣꯏ ꯑꯗꯨ ꯑꯗꯥ ꯑꯗꯨ ꯈꯛꯇꯅꯤ ꯋꯥꯗꯣꯏꯁꯤ ꯑꯅꯧꯕꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯣꯏ ꯃꯣꯏꯗꯤ ꯍꯟꯈꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯁꯤꯔꯤꯕ ꯈꯨꯂꯥꯛꯄꯤꯗꯣ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯥꯠꯍꯟꯕꯅꯤ ꯃꯈꯣꯏꯅ ꯃꯤꯆꯝꯗꯣ ꯅꯣꯡꯃꯩ ꯀꯥꯞꯄꯝꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯣꯏꯁꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯁꯤ ꯇꯁꯦꯡꯅ ꯂꯩꯕꯥꯛꯁꯤ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯑꯐꯕ ꯋꯥꯈꯜ ꯈꯟꯃꯤꯟꯅꯔꯒ ꯑꯐꯕ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯥꯔꯁꯤꯗ ꯀꯣꯃꯨꯅꯦꯜ ꯁꯥꯒꯠꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯕꯩ ꯃꯊꯧ ꯇꯥꯗꯦ ꯃꯌꯥꯝ ꯌꯥꯏꯐꯃꯤꯟꯅꯔꯁꯤ